ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯇ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯕꯅꯤ ꯑꯩ ꯊꯥꯖꯔꯛꯀꯦ ꯑꯩꯅ ꯄꯤꯒꯧꯖꯥꯗ ꯃꯌꯥꯝꯅ ꯅꯤꯖꯔꯤꯌꯦ ꯏꯆꯥꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤꯌꯣ ꯏꯆꯥꯁꯦ ꯅꯪꯅ 이자지 누가 돈을 가이래 이자기 너희들이 미안해 근미요 네가 기도 비가 파오이라 미안해 이자기 너희 제아무까지 근미요 이자기 너희들이 근미요 미안해 아시리에 나이저리 가이베티 아이디 자세라 yung matang nalang ko na nasigaw na nasigaw na ina yung magam na nagulibog isa magam na tulay sakit naman nung sino may jasi tanong lagi silang bigan mo miyam na Isani masusumani tanong lagi silang jiyat ka rin Achi matali Isabu silang bigan ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯄꯜꯂꯤꯁꯦ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯊꯥꯒꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯟꯖꯤꯂꯥ ꯄꯨꯈꯝꯕꯝ ꯃꯥꯏ ꯗꯤꯇꯦꯜꯁꯦ ꯑꯃꯇ ꯄꯟꯗ꯭ꯔꯦ ꯀꯩꯗ ꯅꯥꯕꯅꯣ ꯀꯩ ꯂꯝꯗꯩꯅꯣ ꯀꯩꯝꯇ ꯄꯟꯗ꯭ꯔꯦ ꯃꯁꯥ ꯑꯣꯏꯗꯣꯏꯔꯥꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯀꯃꯦꯟꯗꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯀꯃꯦꯟꯗꯁꯨ ꯑꯗꯨꯅꯤ ꯍꯥꯏꯅꯔꯤꯁꯦ ꯖꯤꯄꯦ ꯅꯝꯕꯔꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯁꯤꯌꯔ ꯇꯧꯔꯛꯑꯣꯅ ꯍꯥꯏꯅꯔꯦ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯦꯁꯦꯖꯁꯤ ꯔꯤꯄ꯭ꯂꯥꯏ ꯑꯝꯇ ꯍꯜꯂꯛꯇ꯭ꯔꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯥꯒꯤ ꯐ꯭ꯔꯦꯟꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯃꯥꯒꯤ ꯐ꯭ꯔꯦꯟꯗꯨꯗ ꯌꯥꯎꯔꯤꯕ ꯄꯥꯔꯁꯅꯦꯜꯂꯤ ꯈꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯇ ꯗꯤꯇꯦꯜ ꯈꯪꯗꯦ ꯑꯦꯅꯤ ꯐꯣꯟ ꯅꯝꯕꯔ ꯈꯪꯗꯦ ꯑꯦꯗ꯭ꯔꯦꯁ ꯈꯪꯗꯦ ꯁꯤꯌꯔ ꯇꯧꯕꯤꯔꯛꯎ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣꯅꯤ ꯊꯦꯡꯅꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯁꯤ ꯃꯦꯁꯦꯖꯁꯤ ꯁꯤꯌꯔ ꯇꯧꯅꯤꯡꯗꯅ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯀꯃꯦꯟꯇꯁꯨ ꯑꯗꯨꯝ ꯑꯦꯅꯤ ꯗꯤꯇꯦꯜ ꯁꯤꯌꯔ ꯇꯧꯕꯤꯔꯛꯎ